Coalition Against Drugs and Alcohol na SHINDUNA Nongmagi Oiba Academic Awareness Program ama IROISHEMBA LEIBA Moral Education Center da Pangthok-Khre HAINA Cada gi IPR Secretary BROJEN ANGOMCHA na THADORAKPA CHEROL AMANA KHANG-HALLAKLI CHEROL asina hai mayai kaba nishana mahairoi khunai da piwa chaitheng hai bithin da pangthokkiba thoram aduda Moral Education Center gi Secretary Laurembam Brazabitu amasung Cada gi Vice President Thawjam Dorena maru oiba mithungan sing oina saruk yakhi Thoram aduda resource person oina saruk yakhiba Cada gi Secretary General Takhelambam Gitchandrana hai khunai asida leiminari ba mibum khudingmak masa masagi top potential sing leijaba ngaktane potential sing adugi khudong chaba tawduna apawa thabak sing tawrabadi khunai asi chakotkane mayai kaba chinjak sing asi phatte khanglabanina kaidonungda soke khaloi thabani mayai kaba chinjak ta addict oiriba sing asi ayamba test tawrubadagi oirakhiba ngaktane addict oiraba matungdadi irai laina thadokpa ngamte nasina mental disorder yauna tongan da laina layong kaya naraknabagi achobo masak amasu oilaktaba nate mayai kaba chinjak na pirakliba chaitheng sing ase kohanaba amadi lamdam asitagi mayai kaba chinjak sing maru phawna uthat khinaba honabada mama mapa mahai masin tambigi ba oja sing amadi maira paibi ima ibel singi achobo thudang ni hainasu bahangna makha tana phongdokhe